News Lab channel na khwai punama putaram uksebe loinena pungja asi hoina nuktigi phongba paw sedagi maruoiba paw khara khangjari yellow alert laukthokre 12 gi imai wangkhalakle nambol turen torban kaire nong chudabadagi low panba yaroidra pakatna madu ichaw amuk tholakadra mipai poknari ichaw thengnana ba sem saduna leiri Chandel da July aroiba phaoba soitoramle Komlathabi dana attendance register ani sijinnaramle Miyamna laibak khanariba doctor singna pukchel sengdaba laibak thibni puya sakangdaba singna wangkhe mamang lekaida mapureba nomaina kaptona halamle loina biduna thangna yalamle thawai kuki khuldagi khulai kya phangkhre chingning khai khre imphal jeri lambi phauna khidre mute ama phatte haidingai khalamdaida nainhausi dipu prokso eki case da nupa ama mara leire lakthokre lengang na tumina laisinbada kohorna yaningdaba phongdorakli lambi thingba amadi blockade na chingba tawrisi seitabata Manipur bu khaibung thugairam badi Congress party gi matamdani tombi lamda masiki pukai oiraba lariksing Meitei mekta handokpa mathau tare hojik paw sandong namuk pijari numit kharani gi mamangda labuk singda ising leitabadagi low panba yaroidra haina pakhanarambani adubu nongmanini asida lepa leitana nong churakpadagi ising isaw amuk tholakadra mi painarakre nong lepa leitana churakpadagi Manipur gi mafam kharada chingning khaiba yauna Bishnupur district ki Nambol AC gi manung chanba Nambol kongkhang mamang lekaida turen torban karakpadagi miyamna potchei hondoknaba amadi ngagi farm sing da lokhatpa yaba chexing tharong sing lokhat khre karigumba nongmanini asida nong chuba leptrabadi Manipur da paksana ichawgi awaba mayoknaba yana leiri loinana India Meteorological Department gi maikaidagi su Manipur gi tongan mafam singda akhagaro yauna nong tagani haina chexing wafam thamlodona yellow alert lakthokrapani panbaya badi hoji north east ki state singauna India gi mafam ayabda isaw thopagi awaba mayokna bagloinena chingni khaibena chingba thodok kya lepa leitana thoklibani haiba thodosing asida miyoi kaya asiana yaukrabani IM dina Manipur gi oina Tamenglong Senapati Kangpokpi Imphal West Imphal East Ukhul Kamjong Jiribam none Bishnupur Thoubal Kaching Tengnopol Chandren Jurachampur amadi Fejol na singba district sing da July 10 dagina July 13 phaoba khagarong yauna nong chugani haina su yellow alert tamdona section wafam thamlakrabani Chandel da July aroiba phaoba soitoramle Komlathabi dana attendance register ani sijinnaramle Miyamna laibak khanariba doctor singna pukchel sengdaba laibak thibni puya People's United Youth Alliance na yengsin khongchata Chandel district ki hospital gi staff singna July thagi aroiba phaoba soitoramba aduga Komlathabi PHC dana attendance register asengba amaga asaba amaga ani thona sijinnarambe thingnare Miyamna laibak khanariba doctor singna pukchel singna miyam gi thabak toramdaba laibak thibni haina puya gi maikaide phenda wafam thanglali Puyana Foothills Naga Coordinating Committee amadi paumi singa loinana ching amasung tamgi tongan mafam singda chatuna ana laing changi phibam yengsinbagi saruk ama oina ngasi ju Chandel district hospital amadi Komlathabi di yengsin khongchat adura doctor nursing ningthina thabak karamdabadagi hendoktuna puyagi drive chatle haiba paw phongbadagi staff ching attendance register da nauna chandok thandolam thengnare khongchat asi saruk ama oina team masina Komlathabi de laiba primary health center gi phibam yengsinki maduda employee sing la ina tag lakte khangnaba attendance register adu employee khudimang matam chana lakpan aduga machang nani lakpagi khuyek pidona leramba thengnaki thawong aduda chingnaba leibidagi kupna yengsilobda atopa ariba attendance register amasu leramba thengnarki hiram masigi matangda health center adu staff sina phongdoropi matungina organization kharna lying sang check tawre khangbadagi anobo register ama semlaga ngarang nahan khaktagi staff sing soi khomba hokibani haiki thawong asigi matangda puyagi general secretary abothena paumi singdhai lenga ki ana lying sang sing da tolop chauna chaduna leiba doctor nurse amadi staff chang asi mapukchen sengdre haibidum yamna mek sengle masi yamna laibak thiba thawong amani tongan ba health center sing staff amadi nursing mahut chinbadagi hendoktuna doctor phoba mahut silamba thengna kiba laikhrabani ngasi ju yamna mawong marin tadaba mawongda health center asina chalaramba sida lenga ki health department na tumina adumak lesengdoribra haiki
ꯑꯃꯔꯣꯝꯗ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯥꯟꯗꯦꯜꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈꯤ ꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯃꯛꯇꯤ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯌꯦꯡꯅꯕꯗ ꯈꯔ ꯃꯈꯩꯗꯤ ꯐꯤꯕꯝ ꯐꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯁꯨ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯥꯔ ꯌꯦꯡꯂꯨꯕꯗ ꯁ꯭ꯇꯥꯐ ꯈꯔꯗꯤ ꯆꯠꯂꯤꯕ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯒꯤ 38 ꯐꯥꯎꯕꯒꯤ ꯁꯣꯏ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯦꯃꯣꯒ ꯎꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯋꯥꯠꯇꯨꯅ ꯂꯩꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯔꯛꯅꯕ ꯑꯦꯃꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥꯔꯣꯝꯁꯨ ꯆꯨꯝꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯃꯔꯣꯝꯗ ꯇꯤꯝ ꯑꯁꯤꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯁꯨꯒꯨꯅꯨ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯉꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ngasi nongna changduna yengsinki madudasu mamangi June 16 laihoba phibam adudai ahongba irei leiramdana leiramba thengnaki maruina dental gi doctor Hector Kauba amadi sahi asi February 15 di ngasi phawba attendance register da soi torongkide loinana ngasi su OPD timing da mahak laktabana marum warga anaba kaya wana ngaiduna leirambasu theng sakang da bisina wangkhe mamang kaide mapuraba nomaina kaptona halamle loina bibuna thangna yalamle ngasi angan bada sakang da bisna miyo ema masagi mimda nomaina kaptona halamle amadi mahakki loina bibuna thangna yalamle hairi tabada tu chunglaba thodo asi ngasi angan ba pung ani rom taba adwaida Impal East District ki Irilbum Police na konba wangkhe mamang kaide thokibani sakang da bisina nomaina kaptona halamna ba miyo adudi ngkham thabau sahi angkhani thoi apokpa lekidraba iboton kawi thodo aduda thangna yalamdagi soklebi lekidraba thambaugi loinabi ngangbam kaina tombi sahi yankhaini hairi paw achina makhatana hai thodo adu miyoi ni na mayungi mamang thong phakaiduna imungda changlaktuna thambaugi machagi kada sangki amadi masida ningai sangdanarakpadagi law khongduna mungnarakpada thambauda nomaina kawkhibani hairi thodo adura thambaugi laibakta nomai marun panbadagi mahang mafam adumukta da laikidre amaromna mahaki loina bi kaina tombina kok amadi ngaksam yauna hakchangi mafung kharada thangna yalambani thodo adura soklabi laikidraba thambaugi loina bi langgonda laiba sija hospital da aruba phibamda laikanari hairi thodok thopamda Impal East District ki Additional SP Irilbungi Police Sauna Forensic Science ki kambu ma laktani yingsinki amadi thambaugi thawai yaudraba hakchang Jenims Hospital gi miren sangda thamkre hairi Pawasina makata aduna hai thodok adugi matangda wangkhem kholgi miyangi oba mifam amju pangthokre thodok asigi matangda JC ma semdona langla langjin amadi mihat asida chenari bising July 12 phawi mangda puthokadabani haina laingak amadi mari leinaba authority da takchilagli panba yai labak thiba thodo adu laikidraba kangkam thambo asi yung kai sabagi thabak tawduna simi emoina hingjaba miyo amani hairi thawai kuki khuldagi khulai kya phangkhre Joint Security Force na Ukul District ki manung chanba thawai kuki khuldagi khulai kya phangbang ngkhre Police Control Room na thadrok pacherol gi matungina thawai kuki khuldagi phangbang ngkhra khulai sing adudi single barrel rifle ani tongan tongan nongmai gi kap yaiba maru tara makhal kaya gi nongmai belt sing amadi magazine yawa pistol amasu phangbang ngkhibani Joint Security Force na thajabe ba paw phangbadagi thawai kuki khulda sangsinduna thiba humbai thabak chathagibani Singninghai kre Impal Jiri lambi phongna khidre Hawkiba numit kharani achida nong neptana chubadagi National Highway 37 Impal Jiri lambi gi awang thunda Singninghai bidagi lambi paring asi phongna bangam khidre ngasi ayu anganbada thokiba Singninghai bi thodo aduna maram oraga Impal Jiri lambi gi saruk kharak chauna phunjingkre lambi phongna bo honabada numit ini rumdi changna bayai loinana hojik nong tariba maramna lambi semjinna honabada khudong chadaba oiri haina pawasina makhatari amaromda Manipur gi hojik oiriba irangi phiba masina maram oiraga state asi tangai phadana changdaba yadraba polam khudimak Impal Jiri lambi da pusilakpa ngaktani state asi gi lifeline oiriba National Highway number 2 da port puba truck amai phawba chenkhidaba matungda Impal Jiri lambi asi khaktamak state asi gi lifeline oiraga leiribani Thodo asigi matangda truck driver amanai BJP gi lenga lalaba matungda miyamda lambi ase aeroplane taba yananba sengani hana lakthok namba laiki lambi ase khadi adum semba thengnai mausadagi su yamna phare adumapu mafam kharadadi lambi gi phima hojisu khudong thiningai oiri lambi semba gi ching kakpada chapyungna kakthabana maram oiraga nong khara churukpada ningkhainabagi machak ama oheli masigi su mathakta Manipur gi chingi leibak sing asi prong prong lawbana maramna nong khara churagadi chingninghai bi thawuksi adum thoi
maram asina mari leinaba authority na lambi da pairaga leiriba nung amasung chinglebaksing asi kothoktragadi gari chatpa yaroidori masigi mathakta nung churiba asi makha jum changthana churagadi mafam kya chu ching ningkhai duna lambi asina minini humni phaunaba yagadaba mande phongdoragli mihut ama phatte haidringai khalamda da nainhauksi dipu mihut khandringai matamda aphapata nainhauksi mihut oikraba matung phai phatte habi kana ba thoidona leite haina leba asigi jan shakti party LJP Rambilas Manipur state ki president khoirom dipu na phongdori ngasi kang kumaiga mari lena konthokja makha lekai da hangba relic camp da changja pham logdona leiba miyam da party si mai kai di chana thangna polam ching tengbang ba amadi sara singda minabagi thoram da mahana phongdokhibani mahna hai kumai harau ama lakpa matam da relic camp da leiba miyam ga tona tinaduna makhoigi da mak lebdi haiba unnabagi wakhalon da ngasi party asigi mai kai di ngamja polam ching tengbang bani miyang ihul khangba miyang tona tinaduna leiba ngamgadaba mihut khansi mikhal mai pakhaga miyang gi awaba uroidaba mirepta vote pigumsi ngasi relic camp ta leiba miyam sing asigi awaba sing asi magi mihut sing aduga hakthengna na phangba oirabadi awaba sing asi uba ngamngani awonba manipur ma poroksi harabadi hawgalaliba nahasina politics ta khonda duna miyang gi ihul khangna thabak tawgadaba mihut sing khanbagi tangai pedaba lei khunai asi mamai chumbada nahasina maigon changno yagadabana ngha ki oiba tat agi leithar nathairaga miyeng sana yengbagi tangai phadaba mathau tai haiki ngasigi thoromadu da saru yakeba LJP Rambilas Manipur gi Mahila President Konthongjam Sonia na party asigi luchingba Union Minister Chirang Paswana Youth and Women Empowerment da thamliba ahen miyeng asigi makada Manipur gi wena chu party sina naha amadi nupi sing ye pathorang kya pakhatuna lagli nupi sing senthok lehendona manaba khunai ma porpa ngamnaba party sina thorang kya pakhatuna lagli makhata la chu pai kini haina phongdogi lenga na tumina election bida kohana yaningdaba phongdoraldi United Naga Council na Kukijo community singi tangai phada polam ching puthok pusin tawada blockade toriba sina lenga na tumina election ba condemn tawi haina Kuki Organization for Human Rights Trust kohana yaningdaba phongdorali Hiramachi ga mari leina trust sina thadorok pa serolaman hai UN sina Kukijo singi mathakta tawkiba economy blockade ta Manipur ge home minister na tumina election ba condemn tawi blockade asina maram oraga kuki jo furki miyam gi tangai phadaba polam sing chana thaknaba thau amachung hidak langthak sing phangdaba na maram oraga aphang bukhara chu ka hen maman wanghali tangai phadana aruba laina na naba anaba sing atopa mafam da laing pu ba ya handre masida sunatana school gi mahiri sing ahal oiraba mioi amachung internet IDP sing ka hen awaba mayong hale Asumna miyam awaba piriba blockade toibising asig mathakta Indian Constitution ki Article 21 Right to Life singnarakpagi matik saba serak pigedabani Supreme Court ki miyam makada highway sing asi ayat apan amata yawdana thamgadabani haiba wafam leiribani Masida lengana tumina laitholiba si nakal lambagi michang changba manba thawngni asigumba thawng asi tawdana khutakta khut thingjalaga sathariba blockade asi hangdolo haina serol aduna makha taki Proxo eki case ta nupa ama mara leire haina lakthokre sahi nori winipi machamla na tabli chaluba nupama fast track special court number 2 lamhem pana proxo act 2012 ke section 3A gi makhada mara laire haina lakthokre proxo act 2012 section 4 Indian Penal Code 503 amadi 506 ki makhada serak phangnagani haina court asina judgment order thokre ngasi court na mara laire haina lakthokraba miwe dudi nompok chimai lila kamgum dagi khwaipam tomba sahi kunipani case asi judgment order asi thokibagaloina na accused asi central hearing tha asi kunte pangtholagani haina order aduna makatari panbaya badi thogdok asi kumja 2020 October 19 da victim asigi apopina maki sahi nauribi masanibi bo accused asina natabli chathagre haina tharapa complaint magi matungina police na natabli chathagre haina tharapa complaint magi matungina police na FIR ama lokatuna case asi chatharikhibani lambi thingba amadi blockade na chingba tawresi saitrabata irang ama lakpa matamda lambi thingba blockade na chingba he chatharakpa si yamna pamda khongthang ni haina Manipur Assembly Speaker Thoksam Saitrabata na phongdorali hentak parjena nauna puthokpa Arjun Oinam na iba amadi Arjun Oinam amachung Dipu Khonungi Chandel da blockade haina mingthonba music video album ama ngasi iroisemeda laiba ISS restaurant
एंड रिजॉर्ट रिलीज तौबगी थौरंग मरी लेना महांगना मखातान हाई इहौ अमदी इरांग अमा लाकपा मतमदा मियामना लंबी थिंगबा अमदी ब्लॉकेना चिंगबा चथबसी तौदनब होनसी ngasi release tawriba music album asina maram lamdam asigi miyamda thongna piba oirasanu manipur da thokpa issue kya na lamdam ase da khundai be mioi kya gi pun wakhal kya waduna laiba singa ta oirabsu potha bungodaba album kya ama puthokna bo hona biu haiki music video release tawbage thormadura mayang imphal asigi MLA Kongkham Robindro IMC Ward number 18 ki cooperator L Inungan bi Ameriki person Esna Basara Sarma amadi Lup Asimaki secretary Konthok Jum Robinna Thorongya Atoiba Mithungching oina saruk yakhi lamdam asigi pukai oiraba laikching Meitei miyekta handopa mathau tari haukraba mirol gi aibasingna Bengali mayekta iramba lamdam asigi pukai oiraba laikching Meitei miyekta handoktuna haugalaliba nahasingda wakhal loksing piba mathau tari hena laisam samenda bat sanitary celebration committee gi convener su oiriba Sahitya Academy Award Chandel phungdokre modern Manipuri poetry gi lamyanba amasu oiriba kabi laisam samenda gi sama chubu mapok kumonga iroinana sahi ama chubna chatharpa bat sanitary celebration centenary celebration yengsinbagi thoromda wafam asi mahna phungdokhibani laisam samendra bat centenary celebration committee na sinduna Manipur Press Club ta ngasi pangthokkiba thoromadu mari lena Chandel paumising da hai haukiba mirongi aibe singna khunai asi miyamgi damak loromba thodang aikoi kaufam thokte aibe singa tuna laukiba thodang adumang ngasi di UPSC na yauna competitive exam kaya da Manipuri lord exam thaba yarale khunai asi hojik lairiba mirol ayamba Meitei mekte iba paba hairaba music oiri maram aduna haukiba mirol gi aibe singna Bengali mekte iramba maman nyamnaba pukai oiba laising Meitei mekta handoktuna haugalangliba nahasingda wakhal loksing pina bahonaba mathau tari mahisang singda tamnariba laikching syllabus khakta natana khunai asida kanagadaba resourceful oiraba larik punamak Meitei mekta handokpagi tangai phadaba lairi mahangnai lamdam asida maman nyamnaba aiba kaya pokare hauji su aiba kaya ama lairi makhoi sing adugi manungda kabi laisam samendra su amani manipugumlaba piklaba lamdam asida laisam samenda gumba aiba ama leirami habido haugalaliba mirol da mayek sena khanganaraba pandamda kumja 2025 ki July 10 dagina hauduna sahi eba chumna kabi asi chama chuma pokumongi thoromasi pangthokdon lakpani centenary celebration asigi saruk ama oina Bangladesh amadi Tripura yauna mafam kaya da tongan ba thorong kya pangthokpa laikre celebration asi yengsinbagi ngasi press club ta pangtholiba thoromasi jo film theater sports amadi isaina chingbulam kya da masakna bulamdam asigi miyoiba singna kabi laisam semendan iramba sereng ching pathokani haiki pungja asigi oina di matang asida paulo sinjari khwai punama po amaka hana kya khunna ba usari